Hello mayam, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯈꯜꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯇ꯭ꯔ ꯈꯛꯀꯤ ꯑꯣꯏꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯃꯦꯗꯤꯀꯦꯜ ꯄꯣꯂꯤꯁꯤ ꯑꯅ ꯑꯩꯈꯣꯏꯒꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯄꯩꯁꯥ ꯇꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯇꯦꯁ ꯇꯧꯕ ꯈꯣꯠꯄ ꯌꯥꯍꯟꯕ ꯃꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯩ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯀꯤ ꯆꯦꯛ ꯇꯧꯕꯒꯤ ꯑꯩ ꯂꯥꯛꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯗꯣ ꯑꯩ ꯈꯔ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯣ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤ ꯑꯣꯟꯂꯤ ꯐꯣꯔ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯤꯗ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯁꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯃꯊꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯗ ꯇꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯁꯤꯒꯤ ꯊꯑꯣꯏꯅ ꯁꯥꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯐꯝꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯅ ꯇꯧꯕ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯀ꯭ꯂꯤꯅꯤꯛ ꯀꯧꯏ ꯁ꯭ꯇꯨꯗꯦꯟꯒꯤ ꯄꯣꯂꯤꯀ꯭ꯂꯤꯅꯤꯛꯅꯤ ꯍꯥꯏꯕꯗꯣ ꯃꯥꯡꯗ ꯂꯩꯔꯤꯁꯦ ꯁꯤꯗꯅꯤ ꯍꯧꯖꯤꯛ ꯆꯪꯗꯣꯏꯁꯦ ꯁꯤꯗ ꯊꯦꯠꯂꯤꯁꯤꯅ ꯃꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯁ꯭ꯄꯦꯁꯦꯂꯤꯁꯁꯤꯡꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔ ꯀꯔꯝꯕꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯦꯠꯄꯅꯦ ꯁꯤꯗ ꯌꯦꯡꯉ ꯆꯪꯒꯗꯕ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏꯔꯣꯝꯒ ꯀꯩ ꯈꯦꯠꯅꯕ ꯂꯩꯕꯅꯣꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒꯤ ꯆꯦꯔꯪꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯎꯞꯁꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯣꯠꯂꯤꯗꯅ ꯁꯤꯒꯤ ꯈꯣꯡꯎꯞꯁꯤꯗ ꯎꯞꯁꯟꯒꯗꯕꯅꯦꯕ ꯁꯤ ꯆꯦꯔꯪꯁꯦ ꯅꯠꯇ꯭ꯔꯗꯤ ꯆꯪꯕ ꯌꯥꯗꯦ ꯃꯣꯏꯁꯤꯗ ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯣꯛꯄ ꯀꯥꯟꯗ ꯃꯄꯥꯟ ꯑꯁꯤꯗ ꯗꯁꯕꯤꯟ ꯑꯃ ꯂꯩꯔꯤꯁꯤꯗ ꯑꯃꯨꯛ ꯊꯝꯃꯝꯒꯗꯕ ꯁꯤ ꯎꯞꯇ꯭ꯔꯒꯗꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗꯦ ꯃꯅꯨꯡꯁꯤ ꯌꯥꯝ ꯅꯥꯜꯂꯦ ꯑꯩꯈꯣꯏꯔꯣꯝꯒ ꯃꯥꯟꯅꯗꯦ ꯆꯪꯁꯜꯂꯛꯑꯒ ꯖꯦꯀꯦꯠꯁꯤ ꯊꯝꯃꯝꯗꯣꯏꯅꯦ ꯑꯗꯨꯒ ꯀꯥꯔꯠ ꯑꯃ ꯑꯩꯈꯣꯏ ꯅꯝꯕꯔ ꯑꯃ ꯄꯥꯏꯔ ꯆꯠꯈꯤꯗꯣꯏꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯗꯨ ꯄꯤꯔꯒ ꯑꯃꯨꯛ ꯂꯧꯒꯗꯧꯕ ꯁꯤꯁꯤꯅ ꯀꯥꯎꯟꯇꯔ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯐꯝꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯔꯦꯛꯇ ꯊꯝꯃꯤꯁꯤꯡꯁꯦ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯂꯣꯏꯅꯃꯛꯀꯤ ꯀꯥꯔꯠ ꯑꯃꯃꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯁꯤꯗꯒꯤ ꯃꯣꯏꯅ ꯁꯠꯇꯣꯔꯛꯑꯒ ꯑꯩꯒꯤꯗꯨ ꯄꯤꯔꯛꯀꯗꯣꯏꯅꯤ ꯃꯗꯨ ꯄꯨꯔꯒ ꯑꯗꯨꯝ ꯑꯩꯅ ꯆꯪꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯂꯤꯁꯇꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯉꯅꯤ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯦ ꯃꯣꯏ ꯃꯤ ꯈꯔ ꯂꯩꯔꯝꯃꯦ ꯑꯩ ꯁꯨꯝ ꯉꯥꯏꯔꯤꯅꯦ ꯑꯃ ꯀꯔꯣꯝꯗ ꯆꯪꯁꯤꯒꯦꯅ ꯁꯨꯝ ꯈꯜꯂꯤꯅꯤ ꯄꯤꯔꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯒꯤ ꯀꯥꯔꯠꯇꯨ ꯄꯤꯔꯛꯑꯒ ꯑꯩ ꯑꯗꯨꯝ ꯑꯁꯣꯝꯗ ꯑꯩꯅ ꯆꯪꯅꯤꯡꯉꯤꯗꯨ ꯑꯩꯈꯣꯏꯒꯤ ꯁꯔꯖꯔꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁ꯭ꯄꯦꯁꯦꯂꯤꯁ ꯑꯦꯅꯤ ꯑꯩꯅ ꯄꯥꯝꯕꯗꯣ ꯑꯃꯗ ꯆꯪꯒꯅꯤ Пожалуйста, результат УЗИ. УЗИ сделан, да. ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯗꯤꯀꯦꯜ ꯄꯣꯂꯤꯁꯤ ꯑꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯐꯥꯎꯒꯤ ꯐ꯭ꯔꯤꯗ ꯍꯥꯏꯗꯤ ꯂꯥꯏꯌꯦꯡꯕ ꯂꯣꯏꯅꯃꯛ ꯇꯦꯁ ꯀꯩꯀꯥ ꯇꯧꯕ ꯌꯥꯏ ꯑꯗꯣ
ꯑꯩꯒꯤ ꯀꯤꯗꯅꯤꯗ ꯅꯨꯡ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯇꯦꯁ ꯀꯩꯀꯥ ꯇꯧꯒꯗꯕ ꯃꯌꯥꯝꯗꯨꯒꯤꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯃꯨꯛ ꯃꯣꯏꯅ ꯂꯣꯏ ꯁꯤꯗ ꯔꯦꯗꯤ ꯇꯧꯔ ꯊꯝꯕ ꯁꯤ ꯂꯣꯏ ꯏꯔꯛꯀꯅꯦꯕ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯁꯤ ꯀꯥꯔꯠꯁꯦ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯇꯦꯁ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯔꯤꯖꯜ ꯄꯨꯝꯅꯃꯛꯁꯦ ꯁꯤꯗ ꯑꯗꯨꯝ ꯏꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗ ꯆꯞꯁꯜꯂꯒ ꯂꯣꯏꯅ ꯑꯩꯒꯤ ꯐꯥꯏꯜ ꯃꯈꯩꯁꯦ ꯊꯝꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯆꯪꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯖꯟꯅꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯇꯥꯟꯅꯗꯣꯏꯅꯦ ꯑꯩꯒꯤ ꯅꯍꯥꯟ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕꯅꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯔꯤꯖꯜꯗꯨꯁꯦ ꯂꯩꯔꯦ ꯔꯁꯤꯌꯥ ꯃꯔꯣꯜꯗꯣ ꯂꯣꯏꯅ ꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯒꯅꯤ ꯑꯗꯨꯒ ꯇꯥꯟꯅꯔꯅꯤ ꯀꯩ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯔꯖꯟꯒ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯛꯑꯦ ꯑꯗꯣ ꯑꯀꯥꯏꯕ ꯀꯩꯁꯨ ꯊꯣꯏꯅ ꯂꯩꯔꯣꯏ ꯍꯥꯏꯗꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯔꯤꯄꯣꯔꯠꯇꯨꯁꯨ ꯁꯤꯗꯒꯤ ꯍꯧꯖꯤꯛ ꯂꯧꯔꯕꯅꯤꯅ ꯌꯦꯡꯕ ꯀꯥꯟꯗ ꯌꯥꯝꯅ ꯁꯥꯏꯖ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯑꯗꯨꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯆꯥꯁꯦꯅ ꯑꯗꯨꯝ ꯈꯟꯅꯔꯛꯑꯒ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯣꯇꯦꯜꯗꯅꯤ ꯂꯩꯔꯤꯁꯦ ꯃꯈꯣꯏꯒꯤ ꯇꯥꯖꯤꯀꯤꯁꯇꯥꯟ ꯂꯣꯝꯒꯤ ꯀꯥꯡꯕꯨꯅ ꯇꯧꯕ ꯍꯣꯇꯦꯜ ꯑꯃꯅꯦꯕꯁꯦ ꯑꯗ ꯃꯣꯏꯁꯤ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯥ ꯑꯂꯨ ꯀꯩꯀꯥ ꯇꯧꯔꯒ ꯃꯍꯤꯅ ꯈꯤꯇꯪꯁꯨ ꯌꯥꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯜ ꯁꯤꯗ ꯑꯩꯅ ꯃꯥꯡꯗ ꯊꯝꯈ꯭ꯔꯤꯕ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯗꯣ ꯁꯤ ꯇꯜ ꯑꯁꯦ ꯃꯁꯤ ꯍꯥꯞꯆꯤꯜꯂꯒ ꯊꯤꯠꯂꯒ ꯆꯥꯕꯒꯤ ꯃꯑꯣꯡꯅꯦ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯆꯥ ꯑꯣꯏꯅ ꯇꯧꯔꯒ ꯆꯥꯁꯤ ꯑꯣꯏꯅ ꯊꯛꯑꯦ ꯁꯤꯅꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ